वीडियो असे उरदी ngakkani part 1 samudra manungda fangluba khara samudra manungda angakpa pot kaya thengnaruba gi wari di tabiram lagani ngasigi video asida share tawjariba asisu angakpa discovery singi manungda kharani masigi discovery singa se yamna kuidringai mangda puthokhiba ngaktani ahanbada athlete 1984 da Israel gi karnal coast ki manakta ising manungda mina khunda laitaramba mafam ma fangki khun asi feet kuntra humthoi luna lairamba theng archeological singna masida changsi laga amuk lainung handok to na thiba uke maduda phangluba singdo urubadagi khangbang amki mafam aduda mi sing khundara mi matamamada amasung yoharana traga tsunami laktuna makoi bu namsin kibani mafam sidagi kai toi kraba yum mi gi saru sayang makhal mathel gi uwa sanga kaya si kibagi saru ngaru ni chingba su phanglui masiga loinana nung taret nipan samjinnana leiba mafam amasu thengnaroi thijillubada khangloi nung singa do matamamada drinking water karomda lai takpagi damak yonglambani research ki matungda masi masu khangki madudi hairiba khunganga se Jesus Christ pokpagi chahi 494 mangda leirambo egani mafam asida phangluba mi gi sarudu study tawrubadagi angak po pham khara su thorak ki madudi saru singa duda tuberculosis ki mahik panglui masi angak pa mani maram di saru singa do chahi lising ahum su kharbani masidagi khangbanga mi tb laina ase scientist singna ariba laina amani hai adubu masidagi chahi lising kaya mangdagi tb haibase lairak lai haibase masina confirm oire. Number 2, the Holy Grail of Shipwrecks. 2018 के October da scientists सिंगना हाइरक्की मदुदी मकोइना Black Sea की मनुंगदा यामनमक नीरबा जहाज अमा थीबदा फंगलुरे समुद्र मनुंगदा जहाज फंगलुबा अचौबवा नते अदुगा मतम लिरक्लबदी जहाज सिंग टेक काइबा हौना सानी अदुबु हंदक मुक फंगलुबा जहाज असिरि अंगकपनी मदुगी पोतचै अंगमबा कैसु तौरमद्री अमसुंग जहाज असे चही लिसिंग ani makai mangi wegani asuk sanglaba matamgi jahaz amana tektha kaithadaba asini scientist singda yamna angak pawahin kribase scientist singna hairibadi jahaz ase kilometer ama makai lubo mafam da taduna lairami amasung luman khibana oxygen wat ni mafam duda amasung chemical reaction wathaki maram maduna jahaz ase yamna soklamdabani. अहम सुबा स्वीडिश अटलांटिस 2014 दा स्वीडन की स्वेडार्टन यूनिवर्सिटी की डाइवर टीम अमना बेल्टिक सी की मनुंगदा यामना ngakpa pot khara pangnaki masi samudra manungda mina hekte obangamdaba mafam amada thengnaruबनी lukpa kanglupna samudra manungduda guhagumba mafam ama thengnarui madugi manungda makoi achouba changpham amaga thengnarui madu hangduna yenglubada सांगा की सरू ऊन साबा कुचु खुलाई अमसुंग नोमगी सिजिन्नबदा चंगबा कुचु खुलाई खरगा फंगलुई रिसर्चर सिंगना हाई पोत सिंग असे यामद्रबदा चही लिसिंग 13 मांगी ओइगनी मसिगी पोत सिंग असे ngasi फावबदा फंख्रबा सिंगी मनुंगदा ख्वाइदगी लीरबा मीना सिजिन्नरंबा पोत चै अमसुंग कुचु खुलाई सिंगनी मरीसुबा एब ओरिजिनल सेटलमेंट ऑस्ट्रेलिया की समुद्र की मनुंगदा अंगक कयासु फंखरे मदुगी मनुंगदा मफम सिदा हानादगी लैरकपा मियोय जात अमगी मथाई थाइनकी मखोइगी ओइबा पोत खरा थीबा फंखरे हाइदि पोत सिंग असे मफम अनीदगी फंखी अमदना फिट निपान लुबा मफम दगिनी अमसुंग अमदना फिट निपु लुबा मफम दगिनी निंगथी जरा थीजिन हुमजिलबा तुंगदा साइंटिस्ट सिंगना हाय मदु चही लिसिंग 13 मांगी पोट ngaktani masina taki hojiki Australia hana na hena paklami magi area nomagi samudra gi ising hengalakpadagi area si fiction ki marumaduna ising manungdagi hana gi potchai thiba phangbani manga suba sea dragon species dinosaur dragon real life ta kanana su udri film da di ure dinosaur leirami hai base achumbani maram di khudam kaya phangkhre kharani mang da su britain ki archaeologist amana england ki southern costa yamna liraba saru polang ama nung amagi mathakta napsinduna leiramba thengdarure yamna kupna thiraba tungda khanglaki pot ado samudra manungda laiba dragon gi macha amagi ni siramdai duda nung aduda phamlammi amasung napsinki hairiba samudra dragon ase chahi million kaya mangda malemda hinglamba oigani haibase scientist singi thajabani
Taruk suba Thonis Harklian Egypt ka Malem ki itihas ka yamna naknaba Maria Malay haibase mayam ne yai Egypt ta thiba kuding da anabu pot ama natre amadi phangi aduga history da lay haibadi khangba adubu thiba phangdriba adubu Egypt ta oigani khanba adugumba pot kaya su lairi masigi manungda Thonis koba city asisu amani Thonis koba mangkraba city ase Egypt ta lairamgani asini tasengna laigani haibadi ngamdi history source ki matungina Egypt ta oiba yai khannai Kharani mangda archeologist ki team amana wafam masig mari lainaba puthokre hairi makoina Egypt ki Samudra manungda city ama phanglure hairi thiba matamda makoina nunggi murti akai be yumkai amadi sanagi paisa kya mafam dagi pangki akhang ahi singna wafam ase yam chaukat ba business center ama oiramki amasung earthquake tsunami natraga mai gi ching kapkhai rakpadagi mafam ase samudra manungda itin khibani haina thajanai Taret suba unidentified shipwreck 2019 ki mayai adwaida samudra da lukpa team amana Gulf of Mexico da underwater drone camera ama trace tawrami maduda angakpagi jahaz ama tadura laibagi record tawrakki madugi jahaz adugi asangba 140 feet muk oigani experts singna hai jahaz ase pochai puba jahaz oigani adubu so far history da mafam aduda aduk choba jahaz ama lup khibagi record laite laibak amatagi history da makoi gi jahaz mafam aduda lup khi haidi adu oirabadi madu kadai dagi lakiba jahaz no khangba ngamde angakpadi hairiba mafam asigi khara lapna Gulf of Mexico gi aluba mafam da yamdrabada jahaz lising mari gi rek taduna lai masi kadai dagi karamna aduk yamna jahaz laktura lupki bano haibase khangba ngamde mystery ni Nipan suba an ancient offering Bharata pat turel puja tobagi chatnabi lay turel torbanda asiba poloi bana maram moiraga turel haibasiga miga Maria Malay maramaduna puja na chingba taunay adubo masi Bharat khakta nate atopa laibak kharadasu asumna puja tobagi chatnabi ase lairamba jatni masi kadai tano haibada Bolivia amadi Peru ga thangnana laibak ama lairammi madugi mi sing adugi ming Inca hariba miyoi sing chini makoi bu Inca mi haraga Inca jati harga khangnai makoi gi nakta yamna chawba lake ama lerami lake adugi maming Titika lake kawi masigi lake asida makoi chahi kudingi yamna chawba puja gi thoram pangthui kharnai mangda archaeologist ki team amana lake asida luppa matamda nungna saba box macha mayam phanglui box adugi manungda saragi road macha amamga kari no machal gi pot kharaga thengnarui masina takpadi madugi lake adu Inca haiba jati asigi oina yamna maruiba yamna dharma gi oiba lake amani pukhri amani hairiba lake asida makoi chahi khudingi matam da puja torami aduga hairibu pochei singa se makoina puja toraga thatharambani puja tobugi system ase Bharat tanate atopa jat su atopa laibak tasu tawi haibasi masina proof tawi ngasi gi oina Yeng bada ngakpa video kharagi part ahanbagi part loisille mathang part dum mathang puthokcha kene khalli video sibu pambirabadi like to view channel asida ano boyre subscribe to san view tagasari